ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯈꯜ ꯃꯊꯦꯜ ꯑꯣꯏꯅ ꯄꯨꯖꯔꯛꯂꯤꯕ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯊꯧꯕꯥꯟꯗꯣꯡ ꯆꯐꯨꯕꯨ ꯀꯥꯏꯅꯕ ꯌꯩꯕ꯭ꯔꯥ? ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯍꯜꯁꯤꯡꯅ ꯃꯆꯥ ꯃꯅꯥꯎꯁꯤꯡꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯐꯨ ꯆꯩꯔꯤꯕꯁꯤ ꯁꯤꯔꯁꯅꯨ ꯅꯥꯔꯁꯅꯨ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯃꯁꯛ ꯊꯣꯛꯄ ꯍꯩꯁꯤꯡꯕ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯐꯨ ꯆꯩꯔꯤꯕꯅꯤ꯫ ꯆꯐꯨ ꯁꯥꯕꯗ ꯊꯣꯏꯗꯣꯛꯅ ꯃꯃꯤꯡ ꯆꯠꯂꯕ ꯊꯧꯕꯥꯟꯗꯣꯡ ꯂꯝꯗꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯐꯨꯗꯨꯕు ꯍꯦꯟꯅ ꯐꯖꯅꯕ ꯃꯑꯣꯡ ꯑꯃꯗ ꯁꯦꯝꯕ ꯄꯥꯝꯕꯗꯒꯤ ꯊꯥꯗꯨꯅ ꯏꯛꯇꯨꯅ ꯌꯩꯗꯨꯅ ꯁꯦꯝꯂꯤꯕꯗꯨ ꯆꯐꯨꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯍꯣꯡꯅꯅꯕ ꯅꯠꯇ꯭ꯔꯒ ꯀꯥꯏꯍꯟ ꯇꯣꯏꯍꯟꯅꯅꯕ ꯅꯠꯇꯦ꯫ ꯃꯆꯥ ꯃꯅꯥꯎꯁꯤꯡꯅ ꯂꯝꯆꯠ ꯃꯥꯡꯂꯛꯇꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯂꯛꯄ, ꯁꯦꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯄ, ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯂꯝ ꯍꯦꯜꯂꯛꯄꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯆꯥ ꯃꯅꯥꯎꯁꯤꯡꯕꯨ ꯇꯨꯡꯗ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯕ ꯃꯆꯥ ꯃꯅꯥꯎꯁꯤꯡꯅ ꯋꯥꯈꯜ ꯊꯦꯟꯕꯗꯒꯤ ꯄꯥꯡꯒꯜ ꯃꯃꯤ ꯁꯥꯝꯂꯛꯂꯕ ꯑꯍꯜꯁꯤꯡꯗ ꯁꯤꯡꯅꯕ ꯑꯃꯗꯤ ꯊꯧꯔꯨꯝ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯣꯛꯄ ꯐꯥꯎꯕ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥ ꯃꯅꯥꯎ ꯑꯣꯏꯕꯁꯤꯡꯅ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯊꯧꯕꯥꯟꯗꯣꯡꯒꯤ ꯆꯐꯨꯕꯨ ꯀꯥꯏꯅꯕ ꯌꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫